अहानबद मरु ओइब पाव मोइना मिनिस्ट्री ऑफ होम अफेयर्स तक थोप ngasi थोप नोटिफिकेशन अमदा नौना इम्फाल वैली तंबाकी मफम सिंह यावना डिस्ट्रिक्ट तरुक की मनुंग चनबा पुलिस स्टेशन तरुना कोनबा जगह सिंगदा खुदक तक अफस्पा सतनरगनी हाइना लौथोखरे हाइरिबा पुलिस स्टेशन तरु असिदी शकमाई लमसांग लमलाई जिरीबम लैमखोंग अमसुम मोइरांगनी हाइरिबा पुलिस स्टेशन सिना कोनबा जगह सिंगदा अफस्पा खुदक तक सतनरगने नुस्पली सोशल मीडिया साइट तक लखोसरगा सोशल मीडिया साइट और फेसबुक ता लिसी प्रिया कंगुजमना थगलप पोस्ट अंक मैम दा शेयर तौजगी कुकी सिंगना मैतै दे तौरिबा सिंगसी इंटरनेशनल क्राइम नि हाइना आइना ब्राजिल दा पांथोक्लिबा G20 मिफमदा पुथोक्तुना मालेमदा मयेक सिंगना खंगनगनी USA अमसुम यूरोप ता कुकी प्रोपेगेंडा प्रोटेस्टिंग क्रैकडाउन तौदुना थिंगनबा लुसिंगबा सिंगदसु हाइगनी जरीबम की थाउदो इंटरनेशनल मीडिया सिंगदा मयेक सिंगना पाउदमगन हेबु वापम फोंदोरकली अमरोमदना मेसो थराउजम थगलप पोस्ट अमदना मित की पीता खेब खंगौदे ngasi thambal sangle na phamkiba pawgi mifum amada स्टेट बीजेपी की प्रेसिडेंट ओइरिबा अधिकारी मयुम सारा देवी न फुंदोखिबु वाफम खरा मैम दा थमजगे तेंतकना मैम दा थमजगे हौजिक फाजिनदुना थमलिबा नुपी अहुम अमसुम अंगांग अहुम पुना मियोय तारु असि ह्यूमैनिटेरियन ग्राउंड दा खुदक थादोकपिरंगनबा हाइरकली मणिपुर टॉप चैनल की मैकेदी की मरुएबी ई पाउसिंग मैम दा थमजरी अहानबदा पन्नम पाउसी दिगी लखोसरगा फाखिबसिंगी थवाई कनम ngamdrabadi सेंटर अमदी स्टेट लेंगाक पारा तंबीगनी लैरिक लैमा सेंटर अमदी स्टेट लेंगाना जरीबमदगी फाखिबा मियोय तरुक टेक्ता कायदना थवाई कनम ngamdrabadi राजनीति तौरिबसिंग प्लेटफॉर्म अमतदा वा nganghaloy युमदगी थोकलोय मियामना पारा तंबीगनी हाइना कांगलामाई की प्रेसिडेंट युमनाम लैरिक लैमना फोंदोखरे वाफमसिंग असि लंफेलदा लैबा कांगलामाई की ऑफिस ता पांगथोकपा लुप असिगी कुनगा तरुक सुबा फाउंडेशन डे थौरमगा मरी लैनना लैरिक लैमना फोंदोखिबनी मांगना हाई रोलिंग अमदी ऑपोजिशन दा लैरिबा पॉलिटिकल पार्टी की म्यूट सिंगना स्टेट असिगी लुरबा तंका असिदा राजनीति की खुदोंग साबा लौनबा होनबगी महुत अमत ओइना पुनसिंदुना स्टेट असिदा थोकलिब इरांग असि लोसिनगदबनी जरीदा पिकलिबा अंगांग यावना मियोय तरुक कुकी मिलिटेंट सिंगना फाजिनदुना थमलिबसी स्टेट अमदी सेंटर लेंगाना अथुबदा होनदुना इमुंग मनुंगदा टेक्ता कायदना सिनगदबनी नत्रबदी अफबा ओइरोय हाइना महागना सिक्सिन वा थमलकली मांगना मखाताना हाई स्टेट असिदा थोकलिबी इरांग असि लुसिनगनी हाइना स्टेट अमदी सेंटर लेंगा की लुसिंगमा सिंगना हाइख्रबा मतुंगदा कोकी थियोरी सिंगना लौ लोकलिबा लौमी सिंगदा नोंमै कापसिनदुना लांदारकपदा साइटोन एरिया दा मौना अमा लैखिद्रे थमना पुकविदा तांखुल असो अपन नंखि लोइनना जेरीदा अंगांग मसा यावना मियोय तरुक फादना पुखिबदगी मफम खंगदना लैरि ngasi फाव स्टेट असिगी सिंखोंग सिंगागी मफम सिंगदा बॉम अमदी नोंमै कापसिलकपा लेप्थ्री येलोमी सिंगना अवाना मिसिमिना नंगदुना लैरि जेरीदा पिकलिबा अंगांग यावना मियोय तरुक कुकी मिलिटेंट सिंगना फाजिनदुना थमलिबसी स्टेट अमदी सेंटर लेंगाना टेक्ता कायदना लौखुकपा ngamdrabadi मियामना पारा तंबीगनी हाइनसु फोंदोखि अतोपा अतेन पाव खरना सेनापति द लोकल पुलिस ऑफिसर खक्तमक थमगदबनी SDSA हौजिक ओइरक्लिबा फिबम मसिद सेनापति डिस्ट्रिक्ट की मियामना नन्नगा पुलिस ऑफिसर अमतदा थाजब लेरक्त्रबना अथुबा मतमदा हौजिक लैरिबा नन्नगा पुलिस ऑफिसर सिंगसिगी महुत लोकल पुलिस ऑफिसर नमुत सिनबिनबा सेनापति डिस्ट्रिक्ट स्टूडेंट एसोसिएशन SDSA ना होम डिपार्टमेंट ना तक्सिलकली SDSA ना थादोरकपा चिरोलमदा मणिपुर हौजिक ओइरक्लिबा फिबम असिद सेनापति डिस्ट्रिक्ट की मियामना डिस्ट्रिक्ट असिद मथौ तौदुना लाक्लिबा नन्नगा पुलिस ऑफिसर सिंगसिद थाजब लैथ्री मरम असिना डिस्ट्रिक्ट असिदा लोकल पुलिस ऑफिसर खक्तमक मथौ तौहनबियु हाइना होम डिपार्टमेंट की पुनिंग सिंगसिलकली हौजिक डिस्ट्रिक्ट असिदा मथौ तौरिबा नन्नगा पुलिस ऑफिसर सिंग पुरुल पुलिस स्टेशन की जेरियन मांगनौलक तोंजे पुलिस स्टेशन की जॉनसन मोंटक हाइबुंग पुलिस स्टेशन की लोमिथांग हवाईफै सेनापति पुलिस स्टेशन की निहलोगिन किपगेन जुकोन पुलिस स्टेशन की लालुन S गांगते सेनापति हेडक्वार्टर की SDPO B लुनथंग वाईफै अमसुंग एडिशनल SP लॉ एंड ऑर्डर थांखोसोन हाउकिप हाइरिबसिंग असि अथुबा मतमना ट्रांसफर तौरगा लोकल पुलिस ऑफिसर ओइना थंबियु हाइरि अतोपा पाव मदना पालिबलेंगा असि लैतबग सपमानरे पालिबलेंगा असि लैतबग सपमानरे हाइना RPA अठवले मणिपुर स्टेट की प्रेसिडेंट
Besorjit Konthausamna Thadorakwa Chirol Amana Hairi. Chirol asina hai tha taruk helabi irang asi phawada paliba lenga asina yengduna lady. Misimina amadi miyam kham thengna waraba phawada Kuki narco terrorism mathakte action lawbangamdana lady. Lenga as laitaba ka sapmanari. Miyangi punsi lanthum ngakpa ngamdrabadi isha ishana paiba pham konduna leiba mathau tadi ishana khangna pham thadokpiyo. Lenga pairiba madi political party kudimak amatu oina punsinduna sabsaba phireb am lawduna miyamda lawthokpiyo. Politicals advantage lawbagi matam nati. Miyam khangduna leiba ngamlaktrabani haiba wafam thamlakpaga loinana labukta lawsuduna leizabi mauna ama tamthina hatkiba madi pigliba angang hum yawna miyoi taruk phakipigi thawdok thiba khangduna leiriba si laingakna akanma miyeng sangmaga loinana Kuki narco terrorism mathakte action lawkadabani loinana thiba khangduna leiriba miyoi sing tekta kaidana imung manungna sinagadabani haibaga loinana awaba taraba imung manunggi awabada su party asina saruk yari hairi Makasa tharak poina to papau khrana Tamil Nadu gi Kalanar Centenary Hospital the doctor ama patient gi masana thangna tarik thingre Senai da liba Kalanar Centenary Hospital duty tab doctor ama patient gi masanu pana tarelak thangna thinbadi gi aruba phibam da lekanari Hospital adu doctor oiba Balaji Jaganathan ko ba miyoisi patient gi masanu pana ngak nakong laibak nanganamadi pugyauna Mapham tareta thangna thingki doctor asi ICU da hauju aruba phium da lekanari thaudo odu si nariba Bigres ko ba Chennai digi miyoema police na fakhre Bigres ki apokpi asi cancer nabadi gi chemotherapy kaplaba matungda Chennai da leiba Kalanar Centenary Hospital layeng libani Bigres na maki mama bu ningthina layeng bidi haiba maralda asawa phungdoktuna Dr. Balaji da thangna thinkibani hospital adugi cancer ward duty tap Dr. Balaji bu Bigres na thangna terek thilaba matungda Mapham adugi nanthokhtuna sena bonakhi Mapham adu leirama miyoisingna Bigres bu pharaba matungda police ta sinakhi Bigres ki apokpi cancer ward laikana duna leiri maki apokpi gi layeng baduda Bigres su laktuna yengsinbani Maduna mamabu ningthina layeng bidi haina asawa phongdoktuna doctor aduna thangna thinmani miyoisi police ta sinaduna makhatana investigation sathari Tamil Nadu gi Chief Minister MK Stalin phongdokhibada doctor ama hospital la thangna thinbigi thawdo osi yamna lebak thibani thawdo osi gi matangna sabsana inquiry tawnaba mari lenaba officials sing khankhre matau kramna thawdo osi thokhibano haibadu inquiry tawraba matungna khanglagani Doctor Singna anaba sing layeng na thawdang kya lauribani lainga ki hospital kya doctor singna lauriba thawdang singa sing thani ngai oi doctor singi sapana ba thawrang paikhat pa haibisi aikhoi gi thawdang ni asiguma thawdang asi matungda thoktana ba lainga ki mekai digi sapsa ba thawrang sing lokhatkani ana lengi thabak tawriba doctor singda asiguma thawong sing sathabai haibisi yamna lebak thiba mani lainga ki mekai digi su thawdo hakchina lawi inquiry ki report laklaba matungda lainga na lokhatpham thokpa thabak khudimak sapsana lokhatkani mari lainaba official singasu hiramasigi matangda wari sanaduna lokhatkadaba thabak singi matangna khana naina khrenesu makhadakhi Tamil Nadu gi Health Minister Subramaniam na phungdokhibada Chennai da leiba Kalanar Centenary Hospital duty tab doctor amagi mathakta sadakhiba thawong asi tarai na lawdi mahakna sabsaba thabuk lokhatkani haina phungdokhi Tamil Nadu BJP unit ki lusingba Sundaranjana phungdokhibada Kalanar Centenary Hospital doctor ama bu thangna thinkiba thawong asi kanem tawi Tamil Nadu da leiba lainga ki hospital singda thabak toriba doctor sing insecure oire haibadu thawdo osin ole lainga na lokhatpham thokpa thabak ningthina lokhatkadabani doctor singna patient singbu michang mikhai naidana layeng libani patient party singna asiguma thawong sathaba si lebak thibani Tamil Nadu lainga na doctor singi safety gi damak lokhatpham thokpa thabak khudimak matam sana lokhatkadabani asiguma thawdo osi matungna thoktana ba miyeng sangadabani ana leng wi mathakta thawdang loriba doctor singda asiguma ka henba thawong sathaba sina masagi thabakta ninganaba kya poklakpa yai doctor singi damak lengana athubada tangai fadaba thorang khudem ulakhatuna safety oiba phibamna duty tohangadabani patient party singna doctor singda asiguma thawong sathaba si makhatana thondanaba sapsapa thawsul sing semba sangi haikenesu pawusda makhatari makhasa tharak poina to performance China gi Zhuhai air show da stealth fighter amadi advance oiraba drone yon military gi anoba technology uthokre
China Kha Thangba City Oiriba Zhuhai the Pangthokpa Taraga Manga Suba China International Aviation and Aerospace Exhibition Military Gi Fighter Jet Passenger Jet Drone amadi lan Sukhulai Kya ama ahan boina uthokre haina media report ki warol matung ina phongdokli Malem goina laidiba military gi lamna thawai haksang yawba miyoi singnadi Zhuhai da pangthokliba exhibition asida miyeng chingchili China gi oina People's Liberation Army Air Force ki sakti lairaba makhal gi advance oiraba strength fighter amadi drone asingba yauna advance oiraba makhal kya gi oiba khulai sing uthokre Masida Miraiba ki defense ki lamda Karbar Toriba Kangbu Singna Chinese counter party singa loinaraga dil sathana busonari China na nauna uthorakliba fighter plane singa dugi manungda multi-role stealth fighter Z32A yauri China gi oina khwaidigi noba makhal gi stealth fighter Z asina air show asida maru oina miyangi pungning singsinba ama oiragani haina thajnari Say Tararum Subnus Harakiba fighter Z Makalas Imaru Oina Ear Super Priority Oina Bigi Panamda Design Tarogu Savane Masina Laimide attack Tobangambagi Sakti Suseli Sainana Mamang Sisinamba Stealth Fighter Z20 the Gidi Machine Hena Pikpa Madi Ayang Makalgi fighter plane Hodi US ki F-35 Joint Strike Fighter Z ka Masi Compare Tori Masida F-35 ka laidiba khena bamadi US ki F-35 counter Z asidi asoba single turbo fan engine amana power pi daga paibani adu China gi Z-35A sina turbo fan engine ani na paibani Z-35A si aircraft carrier sizinabagi mathakta thoidok handokna land operation gi damak singthaningai oiba mongda mathak pangthokpa ngamgani haidi China gi pangthokpa ngamgani haidi masu China gi oina khwaidigi nobo fighter Z singasi utpegi mathakta Russia gi manga suba generation gi fighter plane oiriba Su-57 strength fighter Z su Zhuhai exhibition asida utli haidi nasu paus da makhatana phongdorakli Makasa tarak poina to papaw mana USA na China da mangzona nuclear missile test tobagi warning piki Pentagon US ki Pentagon na phongdorakpagi matungina leba adugi makitigi hawkiba sayolda Pacific Ocean da nuclear test pangthokani haina mangzona na warning piki haidi warhead yaudaba Minman 3 kauba intercontinental ballistic missile ICBM adu US na thasigi mangada California da leba Vandenberg Space Force Base ki kapkibani mile listing mariga sanirom sana pairaba matung Central Pacific Ocean da leba Marshall Islands manakta taki haina Pentagon gi pawshin makhatari USA na People's Republic of China da Beijing da leba US ki embassy ki kuthangna Ministry of Foreign Affairs amasum Ministry of National Defense da mangzonu na pawpi ki haina US Defense ki wanglo emana phongdokli Panbayai leba ani gi marakta mamangtha asigumba missile test tobgi matangda mangzonu na pawpi na bagi wapam amata yana khiba leiti haina wanganglo eduna makhataki adubo China amasum Russia na kumza English nganiga mapanda leba ani gi marakta yana pa puraktuna ballistic missile test pangthokadaba matamgi maoinana pawpi na bagi yana ba ma lekhi USA na handaki matang asi sahi sigi September kunga manga da China na South China sida missile test tobgi matana US mangzungna na pawpi ba lekhiba adugi matungani US na suhandaki test asigi matang na Russia gi makeidigi sumangzungna na pawpi ki haina Pentagon gi makeidigi thamnakli Ado hausuku windi miyam pao si matang sa lusinjarage masu miyam puna na update ngay minasay na channel sige may kayo si Mapham da makata na thamjari.